ꯂꯝꯗꯝꯁꯤꯗ ꯏ ꯄꯥꯎꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯗ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ CMHTꯒꯤ ꯀꯥꯔꯗ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯃꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯑꯄꯤꯛꯄ ꯁꯦꯟꯗꯣꯏꯗ ꯉꯥꯃꯤꯁꯤꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯤꯁꯔꯤ ꯂꯣꯟꯒꯤ ꯁꯦꯟꯐꯝꯁꯤꯡ ꯌꯦꯟꯊꯣꯛꯂꯒꯅꯤ꯫ Sainik School Imphal-da ngasidagi haugadaba East Zone Sports and Cultural Festival Championship 2018 Education Minister TH Radheshyamna hogdokre. Imphal East District Shooting Championship ngasidagi Imphal-gi Khumalampakta laiba shooting range ta hogdoklagani. Ngamisingda anuba technology singi ahenba gyan loksing pinabagi wakhalonda Regional Research Center Sifa West Bengal da ngasidagi hogduna numit mangani chathagadaba ngamisingi training program da saruk yagadaba lamdamasigi ngami kunmanga West Bengal gi damak ngasi Nabard ki General Manager Dr. JK Satya Saina Imphal Airport gi lamthakre. Kunsuba Kargil Divas Palan gi mangwenena taramanga suba Assam Rifles na sinduna yangam kopida laiba Emmanuel English Academy gi mahirosingda Army gi maikaidagi lairiba kuchu khalai sing utpagalonena lamdamasida lairiba nahasingna Army da karamna changadage haibagi matangda sandokna takhi. Directorate of University and Higher Education Manipur amadi Intellectual Forum of Northeast na sinduna Draft National Education Policy 2018 gi matangda khananenebagi thoram ama ngasi North East da laiba Hotel Classic ki Royal Hall da pangthokre. Thalaiwak tamna thagatkadaba India gi Chandrayaan 2 mamang chayolda khudongchadaba kharadagi thagatkhidrbagi matungda ngasi pung 3 taramdaida Satish Dhawan Space Center dagi thagatlagani. Numit humni gi khongsata US da leiriba Pakistan gi Prime Minister Imran Khan na Washington DC da wangang ligaida Pakistan dagi tongana taningliba Baloch protesters singna ayet papirakre. Sahi khuding gi lanthokpa Football Players Association of India ge Indian Football Awards 2018 pibigi tharom ngarang Sikping gi Gangtok ta leiba Paljor Stadium da chinglemna pangthokre.